ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯥꯅꯖꯕꯤ ꯃꯅꯦꯝ ꯃꯃꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯣꯅꯤꯌꯥ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯨꯝ ꯈꯔ ꯂꯟꯅ ꯇꯥꯕ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒ ꯃꯣꯠ ꯃꯥꯟꯅꯅ ꯃꯅꯦꯝ ꯃꯃꯧ ꯑꯅꯤ ꯌꯨꯝꯒꯤ ꯑꯐ ꯐꯠꯇ ꯇꯥꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯍꯨꯟꯅꯗꯨꯅ ꯉꯥꯡꯅꯕ ꯀꯟꯕ ꯃꯤ ꯑꯅꯝꯕ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯃꯒꯤ ꯑꯐꯕ ꯎꯕ ꯌꯥꯗꯦ꯫ ꯏꯃꯨꯡꯗꯨꯒꯤ ꯃꯔꯝꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯤꯡꯕꯅ ꯀꯣꯡꯒꯥꯏꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯇꯨꯃꯤꯟꯅ ꯆꯝꯅ ꯀꯅꯥꯒꯤꯁꯨ ꯃꯔꯝꯗ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯈꯪꯖꯗꯦ꯫ ꯑꯩꯒꯤ ꯃꯔꯝꯗꯁꯨ ꯉꯥꯡꯕꯤꯒꯅꯨ, ꯅꯣꯏꯒꯤ ꯃꯔꯝꯗꯁꯨ ꯉꯥꯡꯖꯅꯤꯡꯗꯦ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯈꯔ ꯈꯛꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯋꯥꯛꯆꯤꯡꯒꯤ ꯎꯂꯦꯟ ꯇꯥꯕꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯐꯥꯎꯕ ꯂꯩꯆꯤꯜꯅ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯤ꯫ ꯃꯤꯁꯤꯡꯁꯨ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯩꯐꯨ ꯇꯤꯛꯇꯨꯅ ꯏꯪꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯅꯔꯝꯃꯤ꯫ ꯏꯪꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯏꯪꯕ ꯈꯪꯗꯅ ꯑꯉꯥꯡ ꯄꯨꯡꯀꯛ ꯆꯥꯎꯔꯕꯁꯤꯡꯅ ꯂꯝꯍꯥꯡꯗ ꯊꯣꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯏꯪꯉꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ, ꯃꯈꯨꯠ ꯑꯗꯨ ꯆꯦꯛꯈꯥꯏꯕ ꯃꯈꯩ ꯃꯥꯔꯕꯜ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯃ ꯃꯀꯣꯛ ꯃꯈꯨꯠ ꯀꯨꯞꯁꯤꯜꯂꯗꯨꯅ ꯃꯆꯥꯕꯨ ꯀꯧꯕ ꯂꯥꯛꯏ꯫ "ꯍꯥꯏ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣꯅꯦꯍꯦ, ꯂꯤꯛꯂꯥ ꯃꯔꯛꯇꯨꯗ ꯁꯥꯟꯅꯔꯤꯗꯨꯕꯨ ꯅꯪꯕꯨ ꯏꯪꯕꯅ ꯂꯣꯏꯔꯅꯤꯅꯦ." "ꯏꯃꯥ, ꯑꯩ ꯉꯥꯛꯇꯪꯒ ꯁꯥꯟꯅꯈꯤꯒꯦ." "ꯀꯔꯤꯒꯤ ꯁꯥꯟꯅꯕꯅꯣ? ꯅꯪ ꯁ꯭ꯀꯨꯜ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯃꯇꯝꯁꯦ ꯊꯦꯡꯉꯕꯅꯤ, ꯂꯥꯛꯑꯣ." "ꯅꯪꯅꯤꯕ ꯏꯃꯥ, ꯑꯃꯇꯪ ꯉꯥꯏꯈꯣꯕ." ꯃꯃꯥꯗꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯤꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯆꯩꯗꯨ ꯄꯥꯏꯗꯨꯅ ꯃꯆꯥꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯉꯥꯡꯅ ꯆꯪꯂꯛꯏ꯫ "ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯤ, ꯑꯃꯨꯛ ꯍꯥꯏꯕꯗ ꯂꯥꯛꯇꯦꯕꯁꯦ." ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯅꯝ ꯑꯣꯈꯥꯛ ꯀꯜꯂꯤ꯫ ꯃꯃꯥꯅ ꯆꯩ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯈꯪꯅ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯆꯦꯟꯗꯅ ꯃꯥꯒꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯗꯨꯁꯨ ꯃꯆꯥꯒꯤ ꯎꯁꯤꯠꯇꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯨꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯆꯩ ꯑꯗꯨꯅ ꯃꯅꯒꯟꯗ ꯀꯟꯕ ꯍꯧꯔꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯃꯥꯅ ꯈꯪꯍꯧꯗꯅ ꯆꯩꯅ ꯀꯟꯕꯗ ꯁꯥꯐꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯜꯂꯛꯄ ꯑꯗꯨꯗ ꯐꯤꯔꯤꯡ ꯆꯣꯡꯉꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯀꯞꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯂꯥꯛꯑꯒꯦꯕ, ꯆꯩꯗꯨ ꯐꯨꯔꯛꯀꯅꯣꯕ, ꯑꯩ ꯂꯥꯟꯖꯔꯦꯕ." ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡꯗꯨ ꯃꯌꯨꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯦꯝꯊꯣꯏ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯑꯉꯥꯡꯁꯤ ꯅꯥꯔ ꯃꯥꯜꯂꯦ." "ꯅꯥꯒꯦ ꯅꯥꯁꯅꯨ, ꯈꯔꯅꯦ, ꯂꯝ ꯍꯦꯜꯂꯕꯗꯤ ꯃꯅꯝ ꯑꯁꯤ ꯇꯠꯄ ꯇꯥꯕꯅꯤ." ꯑꯃꯨꯛ ꯅꯨꯄꯤꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯖꯁꯥꯏꯅꯣ ꯈꯪꯗꯦ꯫ ꯃꯁꯥꯒꯤ ꯃꯆꯥ ꯍꯥꯟꯅ ꯁꯦꯟꯅꯈꯤꯗꯤ ꯂꯩꯇꯗꯅ ꯃꯤꯒꯤ ꯃꯆꯥ ꯂꯝ ꯍꯦꯟꯕ ꯎꯔꯒ ꯋꯥꯔꯛ ꯋꯥꯇꯦꯝ ꯍꯩꯕꯤꯒ ꯑꯃꯨꯛ ꯁꯥꯔꯛꯏ꯫ ꯑꯗꯨꯒ ꯃꯦꯝꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯑꯗꯨꯗꯤ ꯃꯦꯝꯊꯣꯏ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟ ꯑꯗꯨ ꯁꯨꯒꯠꯇꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯦꯝꯊꯣꯏꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯅ ꯃꯥꯁꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅ ꯁ꯭ꯀꯨꯜ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯤꯕꯗꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯄꯨꯛꯅꯤꯡ ꯆꯪꯕ, ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯐꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯃꯍꯥꯛꯁꯨ ꯑꯃꯅꯤ꯫ ꯃꯦꯝꯊꯣꯏ ꯃꯆꯥꯒꯤ ꯃꯁꯝ ꯑꯗꯨ ꯍꯥꯠꯄꯤꯗꯨꯅ ꯃꯆꯥꯗ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯦꯝ." "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ?" "ꯅꯪ ꯁ꯭ꯀꯨꯜꯗ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ꯫ ꯑꯣꯖꯥꯅ ꯇꯥꯛꯄ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯒꯗꯕꯅꯤ꯫ ꯅꯃꯥꯟꯅꯕꯁꯤꯡꯒ ꯈꯠꯅ ꯆꯩꯅꯕ ꯌꯥꯗꯦꯀꯣ." "ꯍꯣꯏ ꯏꯃꯥ, ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯤ꯫ ꯏꯃꯥꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯂꯥꯏꯕꯛ ꯀꯠꯂꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯀꯠꯂꯤ꯫ ꯑꯣꯖꯥ ꯂꯥꯛꯄꯗꯁꯨ ꯈꯨꯔꯨꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯒꯁꯨ ꯈꯠꯅꯗꯦ꯫ ꯃꯣꯏꯒꯤ ꯑꯆꯥꯄꯣꯠ ꯄꯨꯔꯛꯄ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯄꯨꯕꯁꯤꯒ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯑꯗꯨꯅꯤ, ꯏꯆꯥꯁꯤꯗꯤ ꯃꯔꯝ ꯃꯣꯛꯀꯗꯕꯅꯤ." ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯚꯦꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ, "ꯍꯩꯃꯥ, ꯏꯆꯥꯊꯣꯏ, ꯅꯈꯣꯏꯒꯤ ꯒꯥꯔꯤ ꯂꯥꯛꯑ ꯃꯥꯜꯂꯦ. ꯂꯥꯛꯑꯣ, ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥꯗꯨ ꯊꯣꯛꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯏꯕꯦꯂꯩꯁꯨ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯃꯩꯐꯨꯗ ꯂꯨꯝꯗꯨꯅ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯀꯥꯈꯠꯂꯛꯄꯗ ꯃꯁꯥꯗꯨ ꯏꯪꯕꯅ ꯊꯛ ꯅꯤꯛꯇꯨꯅ ꯃꯆꯤꯜ ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯗꯨꯅ ꯐꯤꯔꯣꯜ ꯑꯆꯣꯠꯄꯗꯨ ꯐꯧꯗꯣꯛꯏ꯫ "ꯍꯩꯁ, ꯀꯔꯤꯅꯣ ꯈꯪꯗꯦꯅꯦꯍꯦ, ꯍꯟꯗꯛꯀꯤ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯈꯨꯏꯪꯁꯤꯗꯤ ꯏꯁꯥꯁꯦ ꯊꯛ ꯅꯤꯛꯈꯩ ꯆꯤꯡꯉꯤꯃꯤ. ꯃꯤꯁꯤꯅꯤꯀꯣ, ꯃꯤꯁꯤꯅꯤ. ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯅꯅꯥꯏ ꯑꯩꯕꯨ ꯑꯅꯥꯕꯗꯨꯗꯗꯤ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ." ꯑꯍꯟꯅꯒ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯁꯤꯗ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯄꯣꯠꯇꯦꯗ. ꯁꯔꯨ ꯁꯌꯥꯡꯁꯤꯅ ꯆꯤꯛ ꯂꯥꯎꯔꯤꯕ.
ꯇꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯤꯛꯏꯕ ꯑꯍꯜ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯐꯖꯐꯝ ꯂꯩꯕ ꯅꯠꯇꯦꯗ ꯏꯁꯨꯗꯨꯁꯨ ꯁ꯭ꯀꯨꯜ ꯆꯠꯂꯝꯃꯅꯤꯅꯦ ꯇꯧꯔꯤꯁꯦ ꯇꯟꯖꯥꯗꯨꯗ ꯃꯦꯝꯊꯣꯏꯁꯨ ꯆꯪꯂꯛꯏ ꯏꯃꯥ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯔꯦ ꯏꯃꯥ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯉꯕ ꯍꯪꯒꯥꯝꯒ ꯊꯣꯏꯗꯤꯡ ꯑꯁꯨꯕ ꯑꯃꯒ ꯇꯧꯔꯤ ꯐꯔꯦ ꯏꯃꯥꯒꯤ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯏ ꯏꯪꯅꯒ ꯏꯪꯕꯁꯤꯗ ꯏꯅꯦꯝ ꯏꯃꯧ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯆꯥꯊꯣꯛꯁꯤ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯊꯣꯏꯁꯨ ꯍꯔꯥꯎ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯏꯕꯦꯂꯩꯁꯨ ꯆꯥꯛ ꯆꯥꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯤꯗꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯁꯝ ꯑꯆꯣꯠꯄ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯦꯝꯊꯣꯏꯅ ꯆꯥꯛ ꯄꯨꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯦꯝꯊꯣꯏꯁꯨ ꯆꯥꯛ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯅꯦꯝ ꯃꯃꯧ ꯍꯔꯥꯎ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕ ꯂꯩꯀꯥꯏꯒꯤ ꯆꯔꯣꯏꯁꯤꯡꯅ ꯃꯥꯒꯤ ꯁꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯗꯨꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯔꯝꯃꯤ ꯍꯥꯏ ꯅꯣꯏꯕꯨ ꯄꯥꯎ ꯑꯃ ꯇꯥꯗ꯭ꯔꯣ ꯃꯧ ꯅꯍꯥ ꯑꯃꯅ ꯀꯩ ꯄꯥꯎꯅꯣ ꯏꯆꯦꯃ ꯑꯗꯨꯕꯨꯔꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯣꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅꯦ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯅꯗꯕꯒ ꯂꯩꯕꯖꯥꯠꯂꯣ ꯃꯣꯏ ꯃꯔꯛꯇꯒꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯅꯦꯍꯦ ꯇꯣꯝꯕꯤꯒꯤ ꯃꯃꯧ ꯍꯥꯏꯁꯤꯕꯨ ꯃꯤ ꯈꯔ ꯄꯤꯛꯇꯛ ꯇꯧꯕꯤ ꯃꯁꯥꯈꯔ ꯅꯣꯏꯕ ꯃꯁꯝꯒ ꯈꯔ ꯉꯥꯡꯕꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯏꯆꯦ ꯑꯣꯟꯊꯣꯛꯅ ꯇꯧꯕ ꯉꯝꯈ꯭ꯔꯕ ꯅꯨꯄꯤꯅꯤ ꯃꯅꯦꯝ ꯃꯀꯨꯕꯨ ꯊꯧꯑꯣꯏꯕ ꯅꯨꯄꯤ ꯅꯠꯇꯦꯗ ꯏꯆꯦ ꯃꯄꯨꯔꯣꯏꯕꯗꯣ ꯐꯅꯦꯛꯅ ꯀꯨꯞꯄ ꯉꯝꯕ ꯅꯨꯄꯤꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯧꯕ ꯉꯝꯕꯤ ꯍꯤꯡꯆꯥꯕꯤꯅꯦꯃꯤ ꯈꯪꯉꯦ ꯃꯣꯏꯒꯨꯝꯕ ꯃꯧꯁꯤꯡ ꯑꯁꯤꯅꯅꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡꯕꯨ ꯆꯤꯡꯊꯔꯤꯕꯁꯦ ꯃꯥꯅꯤ ꯃꯅꯦꯝ ꯃꯀꯨꯁꯨ ꯐꯈ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨꯅꯦ ꯁꯨꯕ ꯅꯣꯝꯕ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯕ ꯅꯨꯄꯥꯅꯤ ꯁꯤꯗ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯂꯩꯇꯗꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯀꯦ ꯁꯦꯝꯗꯨꯅ ꯊꯣꯛꯈ꯭ꯔꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯃꯌꯨꯝ ꯄꯥꯅꯤꯡꯉꯗꯤ ꯌꯨꯝꯕꯥꯂꯣꯟ ꯍꯥꯟꯅ ꯈꯪꯉꯒ ꯂꯥꯛꯎ ꯌꯥꯗ꯭ꯔꯥ ꯁꯤꯅꯤꯗ ꯃꯥꯅꯤ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤꯅꯦ ꯏꯕꯦꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤꯗꯤ ꯐꯈ꯭ꯔꯦꯗꯀꯣ ꯍꯣꯏ ꯏꯆꯦ ꯏꯕꯦꯂꯩꯒꯤ ꯃꯃꯧ ꯃꯦꯝꯊꯣꯏꯗꯣ ꯐꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦ ꯃꯄꯥꯟ ꯊꯣꯡꯗ ꯑꯐꯕ ꯁꯥꯕꯁꯨ ꯃꯗꯨꯃꯁꯨꯅꯦ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯀꯗꯕ ꯅꯨꯄꯤꯅꯤ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯂꯨꯔꯦ ꯇꯟꯖꯥꯗꯨꯗ ꯏꯕꯦꯂꯩꯁꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯋꯥꯔꯦꯝ ꯉꯥꯡꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅ ꯏꯕꯦꯂꯩ ꯂꯥꯛꯄꯗꯨ ꯎꯔꯗꯨꯅ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯏꯅꯦ ꯏꯕꯦꯂꯩ ꯅꯠꯇꯕ꯭ꯔꯅꯦ ꯃꯥꯅꯤ ꯍꯥꯏꯅ ꯏꯕꯦꯂꯩꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯛꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯏꯕꯦꯂꯩꯗ ꯍꯥꯏꯔꯛꯏ ꯏꯕꯦꯂꯩ ꯅꯪꯕꯨ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯀꯩ ꯂꯩꯕ ꯂꯥꯛꯏꯅꯣ ꯏꯃꯧ ꯅꯨꯄꯤꯗꯣ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯂꯩꯕ ꯂꯥꯛꯄꯅꯤ ꯍꯩꯃꯥ ꯏꯅꯦꯁꯦ ꯅꯃꯧ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯀꯣ ꯑꯍꯜ ꯑꯣꯏꯔꯕ ꯏꯅꯦꯅ ꯅꯃꯧ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨ ꯂꯩꯕ ꯂꯥꯛꯏꯅꯤꯅꯦ ꯏꯅꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯀோ ꯃꯧꯁꯦ ꯅꯧꯔꯤꯈꯩ ꯐꯕꯩ ꯋꯥꯅꯤ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯅꯧꯔꯤꯉꯩꯗ ꯂꯥꯛꯅꯖꯧ ꯍꯥꯏꯔꯤꯁꯤꯅꯤ ꯑꯍꯟꯅ ꯂꯨꯅ ꯇꯧꯕꯤꯔꯤꯉꯩ ꯃꯇꯤꯛ ꯅꯊꯛꯇ ꯀꯥꯈꯠꯂꯛꯀꯅꯤꯀꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯅꯤ ꯏꯅꯦ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯪꯇꯧ ꯇꯧꯕꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯏꯕꯦꯂꯩꯗꯤ ꯇꯥꯕꯤꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯡꯖꯨꯗꯨ ꯂꯩꯔꯒ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯏꯕꯦꯂꯩ ꯃꯌꯨꯝ ꯆꯪꯅ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯔꯁꯨ ꯁꯣꯟꯖꯔꯤ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯄꯥꯝꯕꯖꯥꯠꯅꯤ ꯃꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯃꯆꯥ ꯃꯁꯨ ꯌꯦꯡꯁꯤꯜꯂꯒ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯤꯒꯤ ꯍꯣꯇꯦꯜꯗ ꯐꯝꯖꯤꯜꯂꯒ ꯃꯤꯋꯥ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯅꯕ ꯁꯥꯔꯤꯅꯤ ꯑꯩꯒꯤ ꯏꯃꯧꯕꯨ ꯃꯣꯏꯅ ꯄꯥꯎꯊꯣꯛꯄꯒꯁꯨ ꯁꯥꯔꯤꯅꯦ ꯃꯣꯏꯒꯨꯝꯅ ꯏꯃꯧꯁꯨ ꯇꯧꯔꯝꯅꯤ ꯈꯜꯂꯤ ꯃꯥꯜꯂꯤ ꯃꯣꯏꯒꯤ ꯃꯅꯦꯝ ꯃꯃꯧ ꯇꯤꯟꯅ ꯌꯥꯗꯕ ꯑꯩꯈꯣꯏꯁꯨ ꯇꯧꯔꯝꯅꯤ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ ꯏꯕꯦꯂꯩꯅ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯦꯝꯊꯣꯏꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯂꯥꯛꯄꯗꯨꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯄ ꯃꯥꯜꯂꯤꯗ ꯀꯩꯝꯇ ꯇꯧꯗꯦꯗ ꯂꯩꯀꯥꯏꯁꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯀꯟꯕꯁꯤꯗ ꯏꯃꯥꯅ ꯄꯦꯟꯗꯗꯨꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯂꯥꯛꯑꯣ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯂꯩꯔꯛꯑꯕꯅꯤ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ
ꯑꯅꯤꯗꯨ ꯏꯪꯊꯝꯊꯥꯒꯤ ꯅꯨꯡꯁꯥ ꯌꯥꯏꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯇꯝ ꯃꯥꯁꯨ ꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯃꯩꯐꯨ ꯇꯤꯛꯇꯨꯅ ꯃꯆꯥꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤ꯫ ꯑꯗꯨꯒ ꯃꯦꯝꯊꯣꯏꯅ ꯆꯥꯛ ꯊꯣꯡꯉꯤ, ꯏꯕꯦꯂꯩꯅ ꯃꯃꯧꯅ ꯆꯥꯛ ꯊꯣꯡꯉꯤꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯈꯔ ꯃꯣꯔꯦꯗ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ꯫ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯤ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯌꯥꯏ"꯫ ꯃꯦꯝꯊꯣꯏꯅ ꯃꯄꯨꯔꯣꯏꯕꯅ ꯃꯣꯔꯦꯗ ꯆꯠꯅꯤ ꯍꯥꯏꯕꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯕꯒꯤꯅꯣ? ꯃꯣꯏ ꯇꯥꯃꯣ ꯆꯠꯇꯤ ꯆꯠꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ꯫ ꯍꯟꯗꯛꯇꯤ ꯃꯪꯍꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒ, ꯃꯣꯏꯒꯤ ꯃꯣꯔꯦ ꯍꯥꯏꯕꯗꯨꯗꯤ ꯃꯤ ꯐꯠꯇꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯅꯩ, ꯍꯨꯔꯥꯟ ꯆꯤꯟꯊꯤꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏ꯫ ꯑꯩꯗꯤ ꯇꯥꯃꯣꯕꯨ ꯃꯐꯝꯗꯨꯗ ꯆꯠꯍꯟꯅꯤꯡꯗꯦ"꯫ "ꯑꯉꯥꯎꯕꯤꯁꯤꯗꯤ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯅꯤ ꯅꯪꯕꯣ, ꯅꯨꯄꯤ ꯅꯣꯏꯅ ꯄꯥꯈꯠ ꯆꯥꯎꯕꯁꯤꯗꯤ"꯫ ꯅꯥꯀꯟꯗꯒꯤ ꯃꯃꯥ ꯏꯕꯦꯂꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯄꯥꯏꯈꯣꯝꯕ, ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯁꯨ ꯃꯐꯝꯗꯨꯗ ꯅꯪꯕꯨ ꯆꯠꯍꯟꯅꯤꯡꯗꯦꯅꯦꯍꯦ"꯫ "ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥꯅ ꯂꯝ ꯊꯣꯛꯄ ꯆꯠꯄꯗ ꯆꯠꯍꯟꯅꯤꯡꯗꯦꯅ ꯇꯧꯕꯁꯦ, ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯊꯣꯛꯂꯤꯕꯁꯦ ꯑꯗꯨꯗꯅꯤ"꯫ ꯏꯕꯦꯂꯩ ꯃꯆꯥꯒ ꯃꯥꯟꯅꯗꯨꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ꯫ "ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯆꯠꯅꯤꯡꯂꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯃꯦꯝꯊꯣꯏ, ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ, ꯏꯁꯨꯁꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ"꯫ "ꯍꯣꯏ ꯃꯥ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯄꯥꯏꯈꯣꯝꯕꯒꯤꯗꯃꯛꯇ ꯂꯥꯏ ꯊꯥꯎ ꯃꯩ ꯊꯥꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗꯒꯤ ꯅꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥ ꯅꯤꯡꯊꯦꯝꯕꯨ ꯁ꯭ꯀꯨꯜ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯣꯏꯁꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯝꯊꯣꯏꯗ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯆꯥꯛꯀ ꯂꯣꯏꯔꯕꯣ"? "ꯂꯣꯏꯔꯕꯅꯤ. ꯃꯣꯏ ꯇꯥꯃꯣꯒꯤ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡꯁꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯤ"꯫ "ꯐꯔꯦ ꯐꯔꯦ, ꯃꯤꯁꯤꯡꯁꯨ ꯂꯥꯛꯅꯔꯛꯑꯅꯤ. ꯑꯗꯨꯗꯤ ꯇꯥꯃꯣ, ꯂꯣꯏꯕꯒ ꯑꯉꯥꯡꯁꯤꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯊꯣꯛꯄꯤꯍꯧꯔꯣ. ꯑꯩ ꯆꯥꯛ ꯊꯤꯖꯔꯝꯃꯒꯦꯀꯣ"꯫ "ꯍꯣꯏ, ꯑꯩ ꯂꯥꯛꯑꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯊꯣꯏ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯕꯦꯂꯩꯁꯨ ꯆꯥꯛ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯄꯥꯟꯗꯒꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯦꯂꯩꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯏꯈꯣꯝꯕ, ꯇꯣꯝꯕ ꯍꯣꯏ ꯂꯥꯛꯑ ꯃꯥꯜꯂꯦꯅꯦꯍꯦ"꯫ "ꯍꯣꯏ ꯃꯥ, ꯑꯩ ꯂꯣꯏꯔꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯏꯈꯣꯝꯕ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯦꯝꯊꯣꯏꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟꯕꯗꯨ ꯌꯦꯡꯁꯤꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯕꯨꯅ ꯏꯕꯦꯂꯩꯅ ꯁ꯭ꯀꯨꯜ ꯚꯦꯟ ꯂꯥꯛꯄ ꯑꯗꯨꯗ ꯊꯤꯟꯗꯣꯛꯄꯤꯔꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯄꯣꯠꯆꯩ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯏꯕꯦꯂꯩꯅ ꯃꯃꯧꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯃꯧꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ? ꯄꯨꯟꯁꯤ ꯆꯨꯞꯄ ꯎꯅꯔꯣꯏꯗꯕꯁꯨ ꯅꯠꯇꯦ, ꯀꯥꯏꯅꯒꯗꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯟꯊꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯂꯞ ꯆꯪꯃꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 3 ꯍꯧꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯊꯣꯏ ꯏꯃꯨꯡꯒꯤ ꯆꯦꯡꯖꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯆꯦꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯁꯨꯃꯥꯡꯗ ꯈꯞꯄꯝꯃꯤ꯫ ꯃꯦꯝꯊꯣꯏꯅ ꯑꯁꯨꯝꯅ ꯆꯦꯡ ꯈꯞꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯨꯠꯀꯤ ꯄꯥꯝꯕꯣꯝ ꯌꯦꯠ ꯊꯪꯕ ꯑꯗꯨ ꯈꯪꯆꯣꯡ ꯆꯣꯡꯂꯛꯇꯨꯅ ꯆꯦꯡ ꯑꯗꯨ ꯈꯔ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯈꯣꯡꯗꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯒ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯡ ꯑꯗꯨ ꯊꯅꯝꯗꯨꯅ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯇꯅ ꯃꯋꯣꯟ ꯈꯜꯂꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯁꯥꯁꯤꯅ ꯆꯦꯡ ꯈꯩꯕꯒꯨꯝꯅ ꯅꯤꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯌꯦꯠꯀꯤ ꯄꯥꯝꯕꯣꯝꯁꯤꯅ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯆꯣꯡꯉꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯔꯥꯡꯅꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯃꯣꯏ ꯇꯥꯃꯣꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ"꯫ ꯃꯦꯝꯊꯣꯏꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯁꯨꯃꯥꯡꯗ ꯉꯧꯔꯣꯛ ꯉꯧꯅ ꯇꯥꯔꯤꯕ ꯆꯦꯡ ꯑꯗꯨ ꯏꯕꯦꯂꯩꯅ ꯎꯔꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯃꯦꯝꯊꯣꯏ, ꯃꯦꯝꯊꯣꯏ, ꯀꯩꯗꯧꯔꯦ? ꯆꯦꯡꯁꯤꯗꯤ ꯀꯩꯗꯧꯔꯒꯦ"꯫ "ꯏꯃꯥ, ꯈꯪꯗꯦ, ꯉꯁꯤꯁꯦ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ, ꯄꯥꯝꯕꯣꯝꯁꯤꯁꯨ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯆꯣꯡꯉꯤ, ꯀꯔꯤꯕꯨ ꯊꯣꯛꯑꯒꯗꯕꯅꯣ ꯈꯪꯗꯦ"꯫ "ꯀꯩꯝ ꯇꯧꯔꯣꯏꯁꯦ ꯑꯗꯨꯒꯤꯕꯨ, ꯄꯥꯏꯈꯣꯝꯕꯁꯨ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ, ꯅꯪꯒꯤ ꯋꯥꯈꯜꯅꯅꯦ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯒꯤꯅꯤ"꯫ "ꯈꯪꯗꯦ ꯏꯃꯥ, ꯑꯩ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯪꯍꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ"꯫ ꯌꯥꯔꯦꯁꯦ, ꯃꯀꯨ ꯃꯪꯅꯤ, ꯃꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯅ ꯋꯥꯔꯨꯅꯨꯁꯤ ꯏꯃꯧꯁꯤꯗꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯦꯡꯁꯦ ꯏꯃꯥ ꯄꯨꯁꯤꯟꯕꯤꯔꯒꯦ"꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯇꯐꯤꯡ ꯂꯥꯛꯄ ꯑꯗꯨꯗ ꯃꯦꯝꯊꯣꯏꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ꯫
ꯇꯣꯝꯄꯣꯛ ꯀꯩꯗꯧꯔꯦ? ꯇꯣꯝꯄꯣꯛꯇꯨꯁꯨ ꯆꯦꯜꯂꯛꯄꯒꯤ ꯋꯥꯔꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯥꯕꯣꯛ, ꯀꯥ ꯄꯥꯏꯈꯣꯝꯕꯗꯣ, ꯍꯥ, ꯅꯣꯏ ꯀꯥ ꯄꯥꯏꯈꯣꯝꯕ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯁꯦ ꯍꯥꯏꯌꯨꯕ ꯁꯦ. ꯀꯥ ꯄꯥꯏꯈꯣꯝꯕꯗꯣ ꯍꯧꯖꯤꯛ ꯄꯨꯡ 2 ꯇꯥꯔꯛꯄꯗ ꯃꯣꯔꯦꯒꯤ ꯕꯖꯥꯔꯗ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯃꯤꯑꯣꯏ 5 ꯂꯩꯇ꯭ꯔꯦ ꯍꯥꯏ. ꯑꯗꯨꯗ ꯀꯥ ꯄꯥꯏꯈꯣꯝꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏ. ꯃꯦꯝꯊꯣꯏ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯏꯐꯥ ꯐꯥꯖꯤꯜꯂꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯈꯨꯔꯨꯛ ꯈꯨꯗꯛ ꯇꯥꯗꯨꯅ ꯃꯆꯤꯟꯗ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕꯒꯤ ꯄꯤꯔꯥꯡꯅ ꯃꯃꯤꯠ 2 ꯑꯗꯨ ꯊꯨꯝꯍꯠꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯏꯕꯦꯂꯩꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯀꯩꯅꯣ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯣ? ꯅꯠꯇꯦ, ꯇꯥꯃꯣꯅ ꯑꯩ ꯀꯩꯁꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯏ. ꯃꯥ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤꯌꯦ. ꯏꯕꯦꯂꯩ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯃꯧꯕꯨ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯈꯤ. ꯑꯁꯨꯝꯅ ꯃꯦꯝꯊꯣꯏ ꯊꯥ ꯈꯔꯗꯤ ꯆꯥꯗ ꯊꯛꯇꯅ ꯂꯩꯔꯛꯄꯅ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯝꯃꯤ. ꯁꯣꯜꯂꯕꯤ ꯏꯕꯦꯂꯩꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯦꯝꯊꯣꯏ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯀꯜꯂꯛꯇꯨꯅ ꯃꯆꯥꯒꯤꯗꯃꯛ ꯏꯃꯨꯡꯒꯤꯗꯃꯛ ꯈꯜꯂꯒ ꯇꯅꯧ ꯇꯧꯅꯧꯔꯕꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯃꯥꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯪꯗꯅ ꯏꯀꯥꯏ ꯏꯀꯤ ꯂꯥꯟꯗꯨꯅ ꯆꯦꯛꯀꯣꯟꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ. ꯏꯕꯦꯂꯩꯅꯗꯤ ꯆꯠꯇꯅꯕ ꯐꯅ ꯊꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯅ ꯌꯥꯗꯗꯨꯅ ꯆꯠꯂꯝꯃꯤ. ꯍꯥꯟꯅꯗꯤ ꯄꯥꯏꯈꯣꯝꯕꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯂꯦꯝ ꯄꯥꯅꯅ ꯍꯤꯡꯕ ꯉꯝꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕꯒꯤꯗꯃꯛ ꯃꯦꯝꯊꯣꯏꯅ ꯆꯦꯛꯀꯣꯟꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯕꯅꯤ. ꯃꯥꯅ ꯑꯋꯥ ꯑꯅꯥ ꯈꯪꯗꯅ ꯆꯠꯂꯤꯕꯗꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯁꯤꯡꯅꯗꯤ ꯃꯥꯕꯨ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯔꯝꯃꯤ. ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯅꯨꯡꯉꯥꯏꯖꯕ ꯃꯤꯁꯤꯡꯅꯗꯤ ꯃꯦꯝꯊꯣꯏꯒꯤ ꯃꯔꯝꯗ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯅꯔꯝꯃꯤ. ꯅꯣꯏꯒꯤ ꯃꯦꯝꯊꯣꯏ ꯍꯥꯏꯕꯤꯗꯣ ꯃꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯇꯥꯒꯨꯝꯅ ꯆꯦꯛꯀꯣꯟꯗ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯊꯕꯛ ꯁꯨꯕ ꯌꯥꯎꯔ ꯃꯥꯜꯂꯦꯅꯦ. ꯐꯔꯦꯅꯦ, ꯃꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯏꯃꯨꯡꯗꯨꯁꯨ ꯈꯔ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯝꯒꯅꯤ. ꯑꯗꯨꯒꯤ ꯅꯃꯥꯗ ꯃꯥꯅ ꯂꯣꯟꯅ ꯆꯠꯂꯤꯕ ꯑꯔꯣꯟꯕ ꯂꯤꯆꯠ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯃꯅꯦꯝꯒꯤ ꯃꯃꯥꯡꯗꯅ ꯏꯆꯝ ꯆꯝꯖꯕꯤ, ꯏꯪ ꯇꯞꯄꯤ, ꯀꯩꯝꯇ ꯂꯥꯟꯖꯗꯕꯤ, ꯀꯅꯥꯗꯁꯨ ꯀꯥꯏꯖꯗꯕꯤ ꯁꯇꯤ ꯁꯥꯕꯤꯇ꯭ꯔꯤꯅꯤ ꯃꯥꯅ ꯁꯥꯔꯤꯁꯦ. ꯃꯥꯅ ꯐꯅ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯈꯪꯉꯣꯏꯗꯣꯔꯤꯅꯣ? ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯌꯥꯗꯣꯏꯅꯣ? ꯃꯥꯅꯤ, ꯅꯠꯇꯦꯅꯦ ꯏꯆꯦ, ꯃꯥ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯉꯥꯡꯅꯤ, ꯑꯗꯨꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ. ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ. ꯑꯩꯅ ꯍꯥꯏꯗꯤ ꯅꯨꯄꯥ ꯅꯍꯥꯒꯤ ꯃꯔꯛꯇ ꯊꯕꯛ ꯁꯨꯕ ꯌꯥꯎꯗ꯭ꯔꯁꯨ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯍꯥꯏꯕꯅꯤꯗ. ꯃꯥꯅꯤ, ꯃꯥꯅ ꯅꯨꯄꯥꯒꯤ ꯃꯔꯛꯇ ꯌꯥꯎꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯣ? ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯝꯊꯣꯏꯁꯨ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯂꯝꯃꯤ. ꯑꯆꯪꯕ ꯃꯤꯒꯤ ꯋꯥ ꯉꯥꯡꯅꯔꯨꯅꯨ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯆꯔꯣꯏꯁꯤꯡ ꯑꯗꯨ ꯅꯣꯛꯂꯝꯃꯤ. ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯦꯝꯊꯣꯏꯗ ꯌꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯃꯦꯝꯊꯣꯏ ꯇꯥꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯣꯏꯁꯤꯡꯒ ꯑꯣꯟꯁꯤꯟꯅꯕ ꯇꯧꯗꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯃꯦꯝꯊꯣꯏ ꯃꯤꯌꯥꯝꯁꯤꯡꯅ ꯉꯥꯡꯅꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡ ꯀꯞꯇꯨꯅ ꯆꯪꯂꯛꯏ. ꯃꯦꯝꯊꯣꯏꯅ ꯀꯞꯄꯒ ꯆꯪꯂꯛꯄ ꯑꯗꯨꯗ ꯏꯕꯦꯂꯩꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏ. ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕꯗ ꯆꯣꯛꯊꯕ ナꯏꯗ꯭ꯔꯕ ꯃꯈꯣꯏꯁꯤꯡꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯃꯣꯏꯒꯤ ꯀꯔꯤ ꯃꯇꯤꯛ ꯂꯩꯗꯅ ꯏꯃꯧꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕ ꯁꯥꯔꯤꯕꯅꯣ? ꯏꯃꯥ, ꯑꯩꯅ ꯇꯧꯔꯤꯕ, ꯑꯩꯅ ꯆꯠꯂꯤꯕꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯣ? ꯏꯁꯥꯅ ꯏꯁꯥ ꯍꯤꯡꯅꯅꯕ ꯇꯧꯖꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯂꯥꯜꯂꯒꯦ? ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯀꯩꯗꯧꯕꯒꯤ ꯂꯥꯟꯗꯣꯏꯅꯣ? ꯃꯤꯇꯣꯞꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯒꯗꯕ ꯅꯠꯇꯦ. ꯆꯦꯡ ꯈꯨꯌꯥ ꯑꯃ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯕꯤꯔꯛꯀꯗꯕ ꯅꯠꯇꯦ. ꯃꯣꯏꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯗꯣ ꯏꯅꯦꯝ ꯏꯃꯧ ꯀꯥꯏꯅꯕ ꯌꯥꯄꯣꯠꯇꯦ. ꯏꯁꯨ ꯅꯤꯡꯊꯦꯝꯕꯨ ꯃꯤ ꯑꯣꯏꯍꯟꯗꯕ ꯌꯥꯄꯣꯠꯇꯦ. ꯑꯩꯅ ꯄꯥꯡꯒꯜ ꯌꯥꯎꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ. ꯑꯩꯒꯤ ꯃꯥꯡꯒꯤ ꯂꯝꯕꯤꯗꯤ ꯁꯥꯡꯈ꯭ꯔꯦ, ꯑꯗꯨꯕꯨ ꯇꯨꯡꯗꯗꯤ ꯇꯦꯟꯁꯤꯜꯂꯛꯂꯕꯅꯤ. ꯑꯩꯅ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯅꯤ? ꯑꯩ ꯅꯃꯥ ꯅꯆꯥꯒꯤ ꯈꯟꯕꯗ ꯏꯃꯥ ꯋꯥꯗꯕ ꯉꯝꯗꯦꯅꯦꯍꯦ. ꯏꯃꯥ, ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ? ꯅꯆꯥ ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯜꯂꯨꯝꯅ ꯇꯧꯖꯈꯤꯗꯣꯏꯅꯤ. ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯅꯥꯕꯨꯁꯨ ꯀꯤꯗ꯭ꯔꯦ. ꯀꯅꯥꯕꯨ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯍꯥꯏꯕꯗꯣ ꯂꯩꯔꯔꯣꯏ. ꯏꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯕꯗ. ꯑꯗꯨꯅꯤ ꯏꯃꯧꯁꯤꯗꯤ. ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯈꯥꯡꯕ ꯀꯟꯒꯗꯕꯅꯤ. ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯔꯥꯡ ꯂꯩꯕꯥꯛ ꯂꯩꯒꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯐꯔꯃꯥꯟ ꯇꯧꯅꯔꯤꯕꯅꯤ. ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯆꯪꯅꯕ ꯇꯧꯔꯁꯤ. ꯅꯤꯡꯊꯦꯝꯁꯨ ꯍꯜꯂꯛꯑꯅꯤ. ꯍꯣꯏ, ꯆꯪꯉꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯦꯝ ꯃꯃꯧ ꯑꯅꯤꯗꯨ ꯆꯪꯈꯤ.
ꯈꯪꯍꯧꯗꯦ ꯃꯇꯝ ꯃꯥꯁꯨ ꯈꯥꯝꯕ ꯌꯥꯗ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅ ꯅꯤꯡꯊꯦꯝꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯄꯨꯡꯀꯛ ꯆꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯕꯦꯂꯩꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯜ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯦꯝꯊꯣꯏꯅ ꯃꯆꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯟꯕ ꯉꯝꯂꯛꯇꯕꯅ ꯅꯤꯡꯊꯦꯝꯕꯨ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯗ ꯊꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯦꯝꯊꯣꯏ ꯉꯁꯤꯗꯤ ꯁꯦꯜ ꯐꯪꯒꯗꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯖꯣꯟ ꯑꯗꯨ ꯉꯥꯏꯔꯝꯃꯤ꯫ ꯃꯊꯟꯇ ꯂꯩꯕ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯌꯥꯎꯃꯤꯟꯅꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯅꯦ ꯑꯃꯒ ꯃꯥꯒ ꯐꯅ ꯀꯨꯏꯅ ꯉꯥꯏꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯍꯥꯖꯣꯟ ꯑꯗꯨꯗꯤ ꯂꯥꯛꯂꯝꯗꯦ꯫ ꯑꯍꯜ ꯑꯗꯨꯁꯨ ꯃꯦꯝꯊꯣꯏꯒ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯉꯥꯏꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯨꯡ 5 ꯇꯥꯔꯝꯃꯤ꯫ ꯃꯍꯥꯖꯣꯟ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯝꯊꯣꯏꯁꯨ ꯃꯍꯥꯖꯣꯟ ꯂꯥꯛꯑꯦ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯖꯣꯟ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕ ꯊꯥꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯏꯅꯦ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯤꯕꯗꯨꯗ ꯃꯦꯝꯊꯣꯏꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯉꯣꯟꯗ ꯍꯪꯒꯠꯂꯒ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯃꯊꯃꯣꯏꯗ ꯈꯟꯖꯕ ꯅꯠꯇꯅ꯫ ꯃꯍꯥꯖꯣꯟꯗꯨ ꯍꯤꯗꯥꯛ ꯈꯔꯁꯨ ꯉꯥꯎꯕ ꯃꯥꯜꯂꯤ꯫ ꯃꯦꯝꯊꯣꯏꯗ ꯃꯍꯥꯖꯣꯟꯅ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯀꯌꯥ ꯇꯠꯇꯅ ꯌꯦꯡꯉꯤ ꯍꯥꯏꯕꯁꯤ ꯊꯕꯛ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅ ꯈꯪꯏ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯅꯗꯕꯅꯤ꯫ ꯃꯍꯥꯖꯣꯟ ꯑꯗꯨꯅ ꯃꯦꯝꯊꯣꯏꯕꯨ ꯃꯣꯏꯒꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯂꯧꯍꯜꯂꯝꯃꯤ꯫ ꯃꯦꯝꯊꯣꯏꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯍꯥꯖꯣꯟ ꯈꯛꯇ ꯅꯠꯇꯦ ꯂꯩꯔꯤꯕꯗꯨ, ꯃꯃꯥꯟꯅꯕ ꯑꯃꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯅꯨꯃꯤꯠꯅ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯍꯥꯖꯣꯟꯅ ꯌꯨ ꯒ꯭ꯂꯥꯁ ꯑꯗꯨ ꯍꯩꯅ ꯍꯥꯏꯔꯛꯏ꯫ ꯃꯦꯝꯊꯣꯏ, ꯅꯪꯒꯤ ꯁꯦꯜꯗꯣ ꯉꯁꯤ ꯄꯤꯔꯗꯝꯅꯤ꯫ ꯅꯨꯃꯤꯠꯁꯨ ꯀꯌꯥ ꯊꯦꯡꯕ ꯅꯠꯇ꯭ꯔꯤ꯫ ꯁꯦ ꯇꯦꯕꯜꯁꯤꯗ ꯅꯪꯒꯤ ꯁꯦꯜꯗꯣ ꯊꯝꯃꯕꯅꯤ꯫ ꯂꯣꯏꯔ ꯂꯧꯅꯕ꯫ ꯏꯅꯦ ꯊꯝꯕꯥꯜ ꯂꯥꯛꯑꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯣꯀꯣ꯫ ꯍꯣꯏ ꯗꯥꯗꯥ꯫ ꯀꯔꯤꯒꯤ ꯗꯥꯗꯅꯣ? ꯇꯥꯃꯣ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯃꯍꯥꯖꯣꯟꯒꯤ ꯃꯑꯣꯡꯗꯣ ꯃꯦꯝꯊꯣꯏ ꯍꯩꯅꯗꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯏꯅꯦ ꯊꯝꯕꯥꯜꯗꯨꯕꯨ ꯂꯥꯛꯈꯤꯔꯣꯏꯗꯕ ꯖꯥꯠꯂꯥ? ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯅꯤꯡꯂꯕꯅꯤ꯫ ꯏꯅꯦꯝꯄꯣꯛ ꯃꯊꯟꯇꯅꯤ ꯂꯩꯍꯧꯔꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯍꯧꯔꯤꯕꯗꯨ ꯂꯣꯏꯔꯗꯨꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯂꯒ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ꯫ ꯃꯍꯥꯖꯣꯟꯗꯨ ꯌꯨꯒꯤ ꯅꯤꯁꯥꯅ ꯃꯦꯝꯊꯣꯏꯗ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯝꯊꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯃꯦꯝꯊꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯄꯥꯈꯠꯄꯣꯏ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ "ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ?" ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎ, ꯅꯨꯄꯤ ꯑꯉꯥꯡꯅ ꯈꯣꯟ ꯀꯟꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ." "ꯏꯇꯥꯎ, ꯃꯤ ꯏꯀꯥꯏꯖꯗꯅ ꯇꯧꯖꯩꯅꯤ, ꯅꯠꯇ꯭ꯔꯅꯦ ꯃꯦꯝꯊꯣꯏ?" ꯃꯦꯝꯊꯣꯏ ꯑꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ "ꯗꯥꯗꯥ, ꯑꯩ ꯆꯠꯆꯔꯒꯦ." "ꯃꯦꯝꯊꯣꯏ, ꯀꯩꯅꯣꯅꯦ ꯍꯥꯊꯨ ꯆꯠꯀꯦ ꯇꯧꯔꯤꯗꯨꯕꯣ? ꯏꯅꯦ ꯊꯝꯕꯥꯜꯁꯨ ꯂꯥꯛꯑꯅꯤ, ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯄꯨꯈꯣ." "ꯌꯥꯔꯅꯤ ꯗꯥꯗꯥ, ꯑꯩ ꯆꯠꯆꯔꯒꯦ꯫ ꯏꯅꯦ ꯊꯝꯕꯥꯜ ꯂꯥꯛꯑꯒ ꯄꯨꯟꯅ ꯄꯤꯕꯤꯔꯛꯑꯣ." ꯑꯁꯤ ꯍꯥꯏꯅ ꯊꯣꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯒ ꯃꯍꯥꯖꯣꯟꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯃꯥꯟꯅꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎ, ꯌꯥꯔꯦꯁꯦ, ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯂꯤꯡꯒ ꯁꯤꯡꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ꯫ ꯑꯩ ꯊꯦꯡꯈ꯭ꯔꯦ, ꯆꯠꯅꯕ ꯇꯧꯔꯒꯦ." ꯌꯥꯅꯤ, ꯑꯩ ꯊꯤꯟꯗꯣꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯈꯤ꯫ ꯃꯦꯝꯊꯣꯏ ꯀꯥꯗꯨꯗ ꯂꯩꯍꯧꯏ꯫ ꯃꯍꯥꯖꯣꯟꯗꯨ ꯊꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯃꯦꯝꯊꯣꯏ ꯃꯍꯥꯖꯣꯟ ꯂꯥꯛꯄꯗꯨꯗ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯍꯥꯖꯣꯟꯅ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯍꯟꯗꯛꯇꯤ ꯃꯁꯥꯒꯤ ꯏꯖꯠ ꯀꯟꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯟꯅ ꯂꯥꯎꯏ꯫ "ꯀꯩꯅꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯁꯤꯕꯣ? ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ, ꯑꯩ ꯆꯠꯀꯦ." "ꯃꯦꯝꯊꯣꯏ, ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩ ꯅꯪꯒ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯨꯛ ꯁꯥꯡꯕꯁꯦ ꯅꯪꯒ ꯆꯠꯃꯤꯟꯅꯒꯦꯅ ꯈꯜꯂꯤ꯫ ꯅꯪꯒꯤ ꯅꯆꯥꯁꯨ ꯑꯩꯅ ꯏꯆꯥ ꯁꯛꯅ ꯌꯣꯛꯀꯅꯤ꯫ ꯃꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕꯒꯤ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇꯦ꯫ ꯏꯆꯥꯒꯤꯗꯃꯛꯇ ꯃꯃꯥ ꯑꯩ ꯂꯩꯔꯤ꯫ ꯏꯆꯥꯒꯤꯗꯃꯛ ꯃꯤꯉꯣꯟꯗ ꯅꯣꯟꯖꯔꯒ ꯇꯥꯡꯖꯔꯒ ꯏꯆꯥꯕꯨ ꯌꯣꯛꯀꯗꯕ ꯅꯠꯇꯤꯌꯦ." ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯖꯣꯟꯅ ꯃꯦꯝꯊꯣꯏꯕꯨ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯖꯣꯟ ꯑꯗꯨ ꯍꯥꯡꯇꯣꯛꯇ ꯌꯥꯗꯕꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯏ꯫ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯃꯦꯝꯊꯣꯏꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯥ ꯅꯍꯥꯗ ꯆꯒꯠ ꯇꯧꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯖꯣꯟ ꯑꯗꯨꯒ ꯀꯩꯅꯥ ꯀꯠꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯝꯕꯥꯜꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯂꯥꯛꯄꯗ ꯇꯧꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯃꯦꯝꯊꯣꯏ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ?" ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ "ꯅꯨꯄꯤꯅ ꯃꯔꯝꯆꯠ ꯆꯨꯝꯗ꯭ꯔꯕꯗꯤ
ꯈꯣꯡꯒꯣꯏꯅꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯊꯕꯛꯅꯤ ꯇꯧꯔꯤꯕꯁꯤ ꯊꯝꯕꯥꯜꯅ ꯃꯦꯝꯊꯣꯏꯅ ꯂꯥꯜꯂꯝꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯊꯥꯖꯗꯦ ꯃꯦꯝꯊꯣꯏꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯍꯥꯏꯌꯨ ꯃꯦꯝꯊꯣꯏ ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯔꯥ ꯃꯦꯝꯊꯣꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯅ ꯑꯃꯗꯤ ꯇꯧꯐꯝ ꯈꯪꯗ ꯃꯥꯕꯨ ꯃꯔꯥꯜ ꯁꯤꯕꯤꯕ ꯑꯁꯤꯅ ꯃꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗ ꯏꯅꯦ ꯑꯩꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯝꯒꯅꯤ ꯈꯟꯕ꯭ꯔꯅꯤ ꯑꯩꯗꯤ ꯏꯔꯥꯜ ꯂꯩꯇꯤꯌꯦ ꯃꯌꯥꯝ ꯑꯗꯨꯅ ꯅꯔꯥ ꯂꯩꯇꯕꯒꯤꯔꯣ ꯆꯦꯛꯀꯣꯟꯁꯤꯗ ꯃꯍꯥꯖꯣꯟ ꯑꯁꯤꯒ ꯂꯩꯃꯤꯟꯅꯅꯕ ꯇꯧꯔꯤꯁꯦ ꯊꯝꯕꯥꯜꯅ ꯅꯠꯇꯦ ꯑꯗꯨꯝꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯤ ꯃꯌꯥꯝꯗꯨ ꯈꯪꯍꯧꯗ ꯀꯩꯅꯥ ꯀꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯩ ꯑꯣꯝꯁꯤꯟꯅꯗꯨꯅ ꯂꯩ ꯄꯔꯦꯡ ꯑꯅꯤ ꯄꯨꯔꯛꯇꯨꯅ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯃꯦꯝꯊꯣꯏ ꯂꯩ ꯄꯔꯦꯡ ꯑꯗꯨ ꯎꯕꯗ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯄꯒꯨꯝꯅ ꯃꯩꯁꯥ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩ ꯄꯔꯦꯡ ꯑꯅꯤ ꯑꯗꯨ ꯃꯨꯟꯗꯨꯅ ꯊꯗꯠꯂꯝꯃꯤ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯃꯦꯝꯊꯣꯏꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯇꯥꯊꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯕꯨ ꯅꯨꯄꯤꯅ ꯈꯨꯅꯤꯡꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯊꯧꯗꯣꯛ ꯑꯃꯒꯤꯁꯨ ꯅꯨꯄꯤꯗ ꯇꯥꯏꯅꯕ ꯋꯥꯊꯣꯛ ꯑꯃꯒꯤꯁꯨ ꯅꯨꯄꯤꯕꯨ ꯏꯟꯊꯣꯛꯄꯤꯕ ꯑꯃꯔꯣꯝꯗ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯀꯌꯥꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕꯤ ꯂꯥꯏꯐꯗꯤꯕꯤꯒꯨꯝꯅ ꯈꯟꯕꯤꯕ ꯃꯁꯤꯕꯨ ꯅꯨꯄꯤ ꯑꯣꯏꯔꯨꯕ ꯑꯩꯇꯅ ꯂꯥꯜꯂꯕ꯭ꯔꯣ ꯆꯨꯝꯃꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯅ ꯂꯥꯟꯕꯅꯤ ꯃꯔꯝꯗꯤ ꯑꯩ ꯅꯨꯄꯤꯅꯦ ꯑꯗꯨꯁꯨ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯁꯤꯅꯦ ꯑꯩꯒꯤ ꯏꯔꯥꯜ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯕꯗꯤ ꯁꯝꯕꯜ ꯈꯥꯕꯤꯅꯕ ꯂꯩꯇ꯭ꯔꯕꯗ ꯀꯅꯥꯅ ꯊꯑꯣꯏꯅꯤ ꯃꯄꯨ ꯂꯩꯇ꯭ꯔꯦ ꯈꯪꯕꯅ ꯐꯔꯦ ꯅꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯕ ꯀꯩꯅꯥ ꯀꯠꯄꯁꯤ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯗꯣ ꯍꯟꯗꯛꯇꯤ ꯀꯩꯝꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯅꯈꯤꯗ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯅꯥꯀꯟꯗꯒꯤ ꯈꯨꯕꯥꯛ ꯈꯨꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯌꯥꯝꯗꯨ ꯅꯥꯀꯜꯂꯣꯝꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯃꯦꯝꯊꯣꯏ ꯈꯪꯍꯧꯗꯦ ꯃꯕꯨꯛꯅꯤꯡ ꯈꯪꯁꯣꯟ ꯁꯣꯟꯊꯔꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯌꯦꯡꯉꯤ ꯏꯕꯦꯂꯩ ꯉꯁꯥꯏꯗꯒꯤ ꯍꯥꯏꯅꯔꯤꯕꯁꯤꯡꯗꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯊꯥꯖꯩ ꯑꯩꯒꯤ ꯏꯃꯧ ꯂꯥꯟꯗꯦ ꯂꯥꯜꯂꯤꯕꯗꯤ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯆꯦꯛꯀꯣꯟ ꯃꯄꯨ ꯃꯍꯥꯖꯣꯟ ꯏꯕꯨꯡꯉꯣꯅꯤ ꯑꯩꯒꯤ ꯏꯃꯧꯒꯤ ꯃꯕꯨꯛꯆꯦꯜ ꯑꯩꯒꯤ ꯏꯃꯧꯒꯤ ꯃꯊꯃꯣꯏ ꯃꯗꯨ ꯈꯨꯗꯤꯡꯃꯛ ꯃꯅꯦꯝ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ ꯅꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯃꯧꯒꯤ ꯃꯥꯏꯗ ꯑꯃꯨꯕ ꯀꯥꯂꯤꯅ ꯐꯅ ꯇꯩꯁꯤꯟꯒꯦ ꯍꯣꯠꯅꯔꯕꯁꯨ ꯃꯅꯦꯝ ꯑꯩꯅ ꯏꯃꯧꯒꯤ ꯑꯃꯨꯕ ꯀꯥꯂꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯥꯡꯍꯟꯒꯅꯤ ꯏꯃꯥꯒꯤ ꯃꯦꯝꯊꯣꯏ ꯀꯥꯟꯅꯗꯦ ꯏꯅꯦꯝ ꯏꯃꯧ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯆꯨꯝꯗꯦ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯏꯁꯨ ꯅꯤꯡꯊꯦꯝꯒ ꯄꯨꯟꯅ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯗꯨꯅ ꯏꯅꯦꯝ ꯏꯃꯧ ꯌꯥꯝꯅ ꯆꯤꯛꯅ ꯂꯩꯔꯨꯔꯁꯤ ꯃꯐꯝ ꯑꯁꯦ ꯁꯩꯇꯥꯟꯒꯤ ꯃꯐꯝꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯧ ꯅꯨꯄꯤꯕꯨ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯅꯦꯝ ꯃꯃꯧꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ